Thamari henjilakhlaba Manipur gi irang asi yengduna leiribasi double engine gi lengak asina civil society organization sing amadi ima event singda lengak ngakpiro haina sinakhrabara thabak tawba ngamdrabadi miyamda surrender tawbiro haina political party tarana phongdokri ngasi Congress Bhavanda opposition political party tarana sinduna pangthokiba paugi mifamda hanagi chief minister amadi CLP leader Okram Ibobin hai Supreme Court ke observation da Manipur da law leitre haibasida loirabani masida paliba BJP lengakna majamasu khara natana normal sida hanjilakle hariba asibu miyamdi karimata khanglam loi haina haribara state lengakna law and order maintain toba miyamgi punsi amadi lanthum ngak senba haibasi state subject ni Thamari helaba irang asida Manipur lengake leizariba machinery sing kadaida sijinnaribage lanthogliba mafam singda ima event sing na tumda chadana kochen cheliba si BJP lengakna makhoida sinaduna tohalibara lengakna ngakpa ngamloidaba oirabadi surrender tawduna civil society organization amadi ima event singda sinabiro member manga leiba opposition party na karisu tawba ngamdre nganglabsu tabide ibobina makatana hai lo chatpa leibak amada phongna drug lalonba popi thaba kaya bu thingba haibase lengaki mathau natro lana sida some rifles na nak naina thabak tawribasi thingadabani Ministry of Home Affairs Amit Sahage makhadagini Assam Rifles leiribani Thamari chatharakliba lanasla unified command amadi home minister na kari yengsil labage haina hangle singleiriba state government se law and order maintain tawba aduga life and property protect tawba haibase masi akoina opposition haijabanate praja singna hena khangbirabane state subject ni law and order protection of life and property haibase state subject ne aduna state government sina state ki subject ki moi purview ki makha da leibase ngasi bawda Thamari helabse kari tawrimno masi akoisu gyan ta de maru oina ima event singna akoi lan chatli bani or natraga Manipur kannana ba chatli bani haibase masi Thamari romda ima event singna tumdana chadana ahing yarektana tawhali bise masi state government sina kaya yamna kuina tawhun gi gidorino ima event sing or natraga civil society organization da Manipur gi bhar Manipur gi lengak pagi se moida pura sinagrab jala moi Assam Rifle thaba amta leite international boundary si noina ngakada bani no thammineba ashok luba organization se sina international borders leida ngapasda mapan ya aina yadaw sang panataba Manipur da leiribas leida impartial oina tawdana partial oina mission naina tawragadi state governments na kari yengaga leibiri banowa machine ba kwaidagi maru oibase adu machi Assam Rifle na yamna excesses oiba tawham thoktaba mi hatpa or natragana ayam phuba chaina torture tawusidi koi political party tara dagi maru oina central gi organization amana madu torba ta the strongest term da koi condemn taweba